Matamgi Manipuri Wari channel asibu tambiriba khwai pumnamakpu taramna ukjari. Ngasisu mahausago Minoktuna Nisani kuntran thoisu watangkak amok puduna lakjari. Mayam punna taminarasi. Ngambasanagi manaktagi gari thauduna thorakli. Wakal na dopa langphai machat ke haimbagi jarang namba wakal nati. Magi sing na nungsiba, magi sing na pathamoy sibo, minamboy na thokla drahaiba wakalda mathanta ningamdaba pokjabani. Sanada hairagana mana kai khankiba haidana mana tawriba thabak asina kaigomba kona sanana khanglakpa matamdadi mana magi nungsibabu mayeng tana umbiki drahaiba wakalduda mathanta leita phamama khangjadabani. Masak phana phajasanu, magun phana leisanu, mahi phana su haisanu, taibang miyam pumpana pumnamaktagi pumthoi thoibini su haisanu. Madu pumnamak ngambagi maphamdadi janafam lehaloi. Magi thamoide makhagni pithokhrabani amata panjaba thamoido thawai oibi mangonda atopa kana amada pinaba ahenba thamoi leite. Mirengna phawba yengningdabagi apambado thamoidu yaungdaba pokte hainba yai. ATM amada hana jangduna horen halakbada ticket kaklana bahaidana paisa khara hana chingthokduna hapjeli. ATM do mi khara jilambagi ngaya ngaithongai sen tawnabada pung ama makhai hanjilaklabani. Wakhalda lepna phana kuina di khanjakebani chatsira chalmusira haidana. Nisa phana jaduna phana ngaun haujaraklabaso nupi haiba kanglub asibodi thagwangna khanjabani. Mamana kaigumba mana yade haibadu hairamdrabadi nupido mathanta achikpaduda mabu ngairamgani haiba wakhalsida ngamba maphamduda chatlangi haina khandana lakli. Mana Kombire garden yorokpadadi pungdo ani makhai tadauba minute mapanta ngairamli. Masak khangba sunate even maming fawwa khangli. Ngarang di unararoi haiba wakhalsida mamada maming mathana chingba amata hangkidrabani. Garidu park toramnaga sumchanglakli. Leiramliba mayamdo pier na anamboy na tawri. Family oina lakpaso yawpadi yawri. Adubo anambana pier ngagda oina tawbani. Ngamba mamitu koy leylay-duna mathanta phamanupi thirakli. Muna yung sandawanara uba phangde amagsu khali laytraba zala haidana. Maning mamang on-duna lay-laydana sumiyengduna thirakli. Tapli khongthangduma su thangba lepti. Mana dum nagtana yengduna thiringay magi tunglomdagi ing lawbi khonjalamana gawrakpadu ngamba tay. Ngamba na dra. Ngamba mamay tulay thoraktuna yenglakli. Phajay haisi aduki matik phajabini. Sakta juda, minokda, mitiyengda, nitpham hongningdabi, uba magtada thamoyda mathumarang hawhanba ngamba sakphammakni leiramliba sakphamdo. Mani lainani. Lainana ngamba buhana photo do ukhiboy bagi khangbana man hana gawani. Ngamba di lainabu masak khangda boy bana ngaglaptong na hanglakli. Kanano? Laina makhut yetu tingthokduna nokphetong na khumli. Ay laina, ngayag oy dilagba, ay di somna aroydra na khalurabani. Aduga lai, lakbibagidamagda thanks. Ngamba hugjigda wakalai. Mana unagi haidana lakliba mido oy kani haibado. Wakaldadi masu khaliponi masak phajayda haidana adubu maithungda yenglaga adamna khali haiba khangba ngambadi nate. Tawragliba introdu masu okli tingthorakli makhutu masu makhut yetana sokduna khumli isam samna. Ay ngamba asomna phamsira yay. Lainana khara formal oibadaw na tawri. Ngambadi wa ngangbada magi haunabi khara dum haigat na ngangba manba ama dum yaujay. Anidu jangsanduna sang macha amada phamli. Nupa ama oina ngamba na hangpham thokpadumadi hanglakli. Kaisa siga? Yarani wari oina sarasi. Tasing na ngambaso wari sangi haidana lakpani. Phajade khanduna aduk hangbagi wani. Aiso nanga wari sama pamagi maphamsa lakpani. Ahalamana siliba thawrangsida somna yaningdaba pamdaba mapa yaurabsa haibiyo. Somgi apama khangjagi haiduna aiso somga unaba pamduna unagi haidana sinjabani. Aina haidoi wasida lana khanbadi tawbigano. Aigi khangnajaba lei. Aigi nungsibadi sangninga maju sangduna honganingma majuna honganba yaba nungsiba nate.
ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯡꯅ ꯆꯨꯍꯟꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯠꯁꯤꯗꯤ ꯃꯆꯨ ꯂꯤꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩ ꯏꯁꯥꯅ ꯄꯤꯖꯗꯦ꯫ ꯁꯣꯝ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯒ ꯁꯣꯝꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯦ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯤꯕ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯈꯪꯗꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯣꯝꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯕꯁꯤ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯁꯛ ꯈꯪꯂꯕꯗꯤ ꯑꯉꯛꯄ ꯄꯣꯛꯇꯨꯅ ꯑꯀꯤꯕ ꯐꯥꯎꯒꯅꯤ꯫ ꯁꯤꯜꯂꯤꯕ ꯑꯦꯟꯒꯦꯖꯃꯦꯟ ꯑꯁꯤꯗ ꯁꯣꯝꯅ ꯌꯥꯝꯅ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ꯫ ꯏꯀꯥꯏꯕꯗꯤ ꯈꯖꯤꯛ ꯏꯀꯥꯏꯕ ꯖꯥꯠꯅꯤ ꯂꯩꯅꯥꯗꯣ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯗꯤ ꯅꯨꯄꯤꯅꯤ, ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯨ ꯅꯠꯇꯦ꯫ ꯁꯣꯝꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯔꯝꯕꯅꯤ꯫ ꯁꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯁꯣꯝꯅ ꯄꯥꯝꯗꯕ ꯂꯨꯍꯣꯡꯕꯁꯦ ꯇꯧꯁꯦ, ꯑꯩꯁꯨ ꯌꯥꯖꯩ꯫ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯖꯗꯦ, ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯥꯝꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯅ ꯂꯨꯍꯣꯡꯕ ꯇꯣꯛꯄ ꯄꯥꯝꯕꯤꯔꯕꯅꯤꯅ ꯁꯣꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯃꯗꯤ ꯁꯣꯝꯒꯤ ꯗꯥꯏꯇ ꯑꯣꯏꯕꯤꯔꯣ꯫ ꯀꯩ ꯋꯥꯐꯝ? ꯁꯣꯝꯒꯤ ꯏꯃꯥꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯁꯦ ꯁꯣꯝꯅ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯣ꯫ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯏ, ꯑꯗꯨꯅ ꯁꯣꯝꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯣꯝꯒꯤ ꯐꯦꯃꯤꯂꯤꯅ ꯍꯥꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯕꯨ ꯃꯣꯃꯣ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯝꯅ ꯍꯥꯟꯅ ꯁꯣꯝꯒꯤ ꯄꯦꯔꯦꯟꯁꯇ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯄꯤꯅꯕ ꯍꯥꯏꯕꯤꯔꯣꯀꯣ꯫ ꯋꯥꯍꯧꯗꯣꯛꯇꯣ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯨ ꯁꯣꯝꯗ ꯌꯨꯝꯗ ꯍꯥꯏꯅꯕ ꯋꯥꯗꯤ ꯑꯩꯅ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯏꯅꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯊꯦꯡꯛꯌꯨ, ꯁꯣꯝꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯁꯨ ꯆꯅꯩꯅꯕ ꯃꯔꯤ ꯑꯃꯗꯤ ꯄꯥꯝꯗꯕꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯠꯄ ꯄꯥꯝꯕꯅ ꯁꯣꯝꯒ ꯎꯅꯅꯕ ꯍꯥꯏꯗꯅ ꯃꯃꯥ ꯂꯤꯟꯊꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ꯫ ꯌꯥꯅꯤ, ꯌꯨꯝꯗꯗꯤ ꯑꯩꯅ ꯉꯔꯥꯡꯅꯁꯨ ꯍꯥꯏꯕꯗꯒꯤ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯅꯉꯣꯟꯗ ꯋꯥꯐꯝꯁꯦ ꯑꯩ ꯏꯁꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯑꯩ ꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯈꯪꯉꯒ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯁꯨ ꯁꯥꯒꯦ, ꯃꯥꯒ ꯑꯩꯒ ꯈꯪꯅꯕꯗꯗꯤ ꯀꯩꯁꯨ ꯇꯣꯏꯅ ꯀꯥꯏꯕ ꯂꯩꯇ꯭ꯔꯒꯅ ꯑꯩ ꯃꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯒꯦ꯫ ꯁꯥꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯧꯖꯤꯛ ꯃꯥ ꯔꯦꯟꯇ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯅ ꯈꯜꯂꯛꯄ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯄꯪꯅꯣꯞ ꯅꯣꯞꯄꯝꯃꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯩ꯫ ꯅꯈꯣꯏꯒ ꯀꯝꯄꯤꯌꯔ ꯇꯧꯅꯕꯗ ꯐꯦꯃꯤꯂꯤ ꯁ꯭ꯇꯦꯇꯁꯇꯗꯤ ꯈꯔ ꯅꯦꯝꯖꯔꯕꯁꯨ ꯊꯃꯣꯏꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯃꯣꯏꯂꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯄꯗꯤ ꯃꯥꯒꯤ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟ ꯌꯥꯎꯗ꯭ꯔꯕ ꯁꯦꯡꯂꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅꯤ꯫ ꯐꯩꯌꯦ, ꯑꯩꯁꯨ ꯃꯥꯒ ꯅꯣꯡꯃ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ, ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯤ ꯀꯩꯗ ꯂꯥꯛꯄꯤꯕꯅꯣ? ꯑꯩ ꯗ꯭ꯔꯣꯞ ꯇꯧꯔꯨꯖꯔꯝꯃꯣ ꯍꯥꯏꯕ꯭ꯔꯥ? ꯌꯥꯔꯅꯤꯗ, ꯑꯩꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄꯅꯤ, ꯑꯗꯨꯝ ꯍꯟꯕ ꯌꯥꯔꯅꯤ ꯑꯩꯁꯨ꯫ ꯐꯔꯦ, ꯀꯦꯝꯆꯥꯁꯤꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯦ꯫ ꯍꯣꯏ꯫ ꯉꯝꯕꯗꯣ ꯊꯣꯛꯈ꯭ꯔꯦ, ꯊꯣꯛꯈ꯭ꯔꯤꯕ ꯉꯝꯕꯗꯣ ꯇꯨꯡꯗꯒꯤ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯁꯨꯛ ꯊꯃꯣꯏ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯕꯨ ꯐꯪꯖꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯜꯂꯛꯄ ꯐꯥꯎꯔꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯂꯥꯏꯕꯛ ꯐꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯦꯟꯊꯣꯛꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯅ ꯉꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯒꯤ ꯅꯥꯛꯇ ꯅꯤꯡꯊꯣꯏꯗꯨ ꯂꯥꯛꯂꯤ꯫ ꯊꯤꯅ ꯆꯩꯗꯨꯅ ꯉꯥꯡꯉꯨꯒꯦ ꯆꯩꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ, ꯃꯐꯝ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯔꯦꯟ ꯁꯥꯜꯂꯤꯕ ꯌꯨꯝꯗ ꯌꯧꯔꯦ꯫ ꯍꯪꯗꯨꯅ ꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯁꯅꯥꯗꯨ ꯐꯤ ꯁꯨꯒꯦ ꯍꯥꯏꯗꯅ ꯑꯃꯣꯠꯄ ꯐꯤ ꯃꯈꯩ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯊꯣꯡꯖꯤꯟꯗ ꯂꯤꯟꯊꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯪꯂꯛꯂꯤ꯫ ꯏꯃꯥ, ꯀꯅꯥ? ꯉꯝꯕ ꯂꯩꯕ꯭ꯔꯥ ꯏꯕꯦꯝꯃ? ꯉꯝꯕ ꯍꯪꯂꯛꯄꯗꯨꯗ ꯁꯅꯥ ꯃꯤꯍꯨꯜ ꯑꯃ ꯈꯪꯆꯣꯡ ꯆꯣꯡꯂꯛꯂꯤ, ꯂꯛꯅ ꯐꯅ ꯉꯝꯍꯧꯗꯅ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯥꯇꯨꯛ ꯇꯥꯇꯨꯛ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯣꯏꯁꯨ ꯏꯇꯞ ꯇꯞꯅ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯂꯤ꯫ ꯉꯝꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯣꯅꯦ ꯏꯕꯦꯝꯃ? ꯂꯩꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯕ, ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯏꯃꯥꯁꯦ꯫ ꯌꯥꯅꯤꯌꯦ, ꯌꯥꯅꯤꯌꯦ ꯏꯃꯥ, ꯆꯪꯕꯤꯔꯣ꯫ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁ꯭ꯇꯨꯜ ꯑꯃ ꯊꯥꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯐꯝꯍꯜꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯐꯝꯊꯔꯒ ꯃꯥ ꯃꯁꯥ ꯃꯁꯛꯇꯨ ꯇꯥꯛꯂꯛꯂꯤ꯫ ꯑꯩ ꯉꯝꯕꯒꯤ ꯃꯃꯥꯅꯤꯀꯣ, ꯃꯤꯡꯅ ꯂꯤꯟꯊꯣꯏ ꯀꯧꯏ꯫ ꯁꯅꯥꯗꯨ ꯆꯩꯔꯒꯗ꯭ꯔꯥ ꯉꯥꯡꯉꯛꯑꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯁꯨꯝ ꯈꯟꯒꯅꯨꯀꯣ,
Imadi jam nane ichaga wari sage haidana lakpani. Ima ichada kaisu fataba wam ta hairiko. Yani ima yakta haibiyo. Aikoi ngambabu kadai da jatkibano. Thabak ama jatnina hairambani. Oh, imana la ise hekta koi thokdana hairage ko. Hoi ma. Aidi ichaga nanga nungsinai khangnai haimaso imadi khangde. Ngambana su nongma haidida. Aduda handaga mana gyan tarakpasida aina mabu mayum makai panaba taholage khandana aina igi marup amagi machanupi doktorama chattuna haina thorene he. Makoina so aingi ma yengduna harau yabire. Aisu ngahan makhaide ichaga nanga khangnai haibase khangdabanina ngasita ide khangbanida. Kayam kuiraba ichaga loinabade. Ama ai ichada amta hangoi ko. Adubo imana ichada ne wahang amakhakti hangi. Ichagi pokham taraga imana ne ichada wahapam amakhak haige. Ima nang aigi ichaga achetpa mari leinarabra. Sananon thaduna leirambadagi phatnon khalakduna Ningthouida yengnakli. Ningthoi amukaso tapna hangnakli. Khumune kaisu khanganu ko imada kaisu ikaiba tawganu. Thangnaba mi amadi aiboba mi singna maga igase karamba makhalgi mari ama oino obano haibaduri ai khangdrima. Aduba aisu aigi kai khumnaba ngaktuna thamjari. Maso aisu phananakna loinaduna so adugumba wakhaldo nongmata khanadi. Adugumbagi wari so nongmata su tawde. Phare nangna hairabanina ima thajaragi. Imana haigadawribase nang imagi mayengduna amukta yabiyo ko ibema. Gari wafam leima. Imagi jet yengbiraga nang aigi ichagi punsidagi lapthokro. Aina shiliba luhongbase ichana kaidanaba amukta sinbiyuni ibema. Ichana pamba kaino sela sanarado. Ichana apamba khuding hekta piragi man. Ichana nuksibiduna aigi jet yengbiduna siliba luhongbase masi matangdi kaidanaba haiduna ichana karab sinbiyo. Imana ichagi khongkonduna hairabaso haijaragi. Khonjal likli hairiba wahai singduge roibada masatu non thorakli sanagi khong tamna sana phamlambadagi phok hawgali. Wahai dutana machin tumba tan thamoi phawna lengbagom jaina piri ngai tanjaduda matawduna mo asokpada thum jaisinbagom thokri. Khara jathokduna lepi melu ani dagidi ikai khangdabi pi mana atat akham leitana jen tharakli. Ima kainoi bana haibiribo afamdubo. Aina mabu nuksibadi sana lupa phangdaba nungsibanati hakjang palangsiba aina maphamda pidrabaso holliba bihoseri magi oikrabane. Aina mabu nungsiba minambanati ima ai mabu tasegna nungsiye. Ningthoi su phamlambadagi haugatuna sanade yengduna kaptana hairakli. Nungsinaba khudingmakne thongnani haiba leiteko. Thongnadaba khudingmakso nungsinadaba nati. Thongnariba pumbadagi kainakiba makhoida hena mama leiba heli haidaribane. Ichana imagi ma yengbiduna luhongbase kaidanaba amtani sinbiyuni ibema. Ima ai mabu nungsiye. Kana leichadaba aiki pumnaba oijariba aigi thawaibu ifamdagi puduna chatpikhiroiba. Mabu ifamdagi setuna puge khatpigano. Aingadi mana pumnaba oijaribane. Ibema imana hairibase nang wakhal tadrabale. Miyoibana hingnaribase ijatdani. Karigumba aigi ibungna ijat lekha taduna leikradi aikhoidi hinglubagi kari kanari. Ha nungaiba pomba nakhoiga oihuraga mapaga aigadi lotkhiba tabanine. Ima ichana awatpa leibada imana ichagi mating pangani. Handaki luhongbasimadei ichana kaihanbiganu. Sana wangangda makhut anina machin menduna khonjal thokna hik kaptana laikri. Ningthoina pairakliba begtudagi lesingani chatpi bandal ama laukthokduna mana phawliba stolda thamlanga hairakli. Ichana imagi aningbasimadei thonganbigani haibagi thajaba thamli. Ichagi laman punsigi singba ngamaroi. Ichana karigumba wafam ase yambiba tarabadi.
ꯋꯥꯍꯩꯗꯨꯅ ꯔꯣꯏꯕꯣꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯃꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯁꯅꯥ ꯂꯤꯟꯊꯣꯏꯅ ꯆꯠꯈꯤꯕꯒ ꯂꯩꯃꯩꯗ ꯐꯝꯊꯗꯨꯅ ꯑꯣꯈꯣꯡꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯀꯞꯅ ꯀꯞꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯁ꯭ꯇꯨꯜ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ 2,000 ꯆꯠꯄꯤ ꯕꯟꯗꯜꯗꯨ ꯑꯃꯨꯛ ꯌꯦꯡꯂꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯃꯔꯣꯜ ꯂꯣꯜꯂꯝꯕꯗꯨ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯇꯤꯡꯊꯥꯕ ꯍꯧꯔꯛꯂꯤ ꯇꯝꯆꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯝꯆꯥ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯅꯈꯣꯏꯕꯨ ꯊꯥꯔꯛꯄ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯄꯤꯕꯤꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯇꯝꯆꯥ ꯅꯪ ꯂꯥꯛꯑꯣ ꯁꯅꯥ ꯍꯥꯏꯖꯐꯝ ꯋꯥꯀꯠꯐꯝꯗꯤ ꯂꯩꯇ ꯃꯊꯟꯇ ꯄꯤꯅ ꯀꯞꯂꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯃꯥ ꯇꯞꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯍꯥꯟꯕꯗ ꯄꯥꯛ ꯍꯦꯛ ꯋꯥꯈꯜꯗꯨ ꯂꯩꯇꯥꯅ ꯈꯟꯕ ꯉꯝꯗ꯭ꯔꯤ ꯃꯤꯠꯇ ꯉꯝꯕꯅ ꯃꯥꯕꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯍꯥꯞꯄꯤꯕ ꯊꯧꯅꯥ ꯃꯥꯅ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯥꯅꯁꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯝꯅ ꯁꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅ ꯑꯔꯣꯏꯕ ꯋꯥꯍꯪ ꯍꯦꯛꯇꯃꯛ ꯑꯣꯏꯔꯛꯂꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯥꯒꯤ ꯃꯇꯦꯡ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯉꯝꯕ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯉꯁꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯐꯥꯎꯕ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏ ꯃꯔꯤ ꯑꯣꯏꯔꯤꯕ ꯄꯥꯔꯤꯕꯨ ꯃꯄꯥꯟ ꯂꯝꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯝꯕꯅ ꯇꯧꯕꯤꯕ ꯑꯣꯏꯔꯕꯁꯨ ꯄꯨꯊꯣꯔꯛꯂꯤꯕ ꯁꯦꯟꯌꯥꯝꯗꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜꯅꯤ ꯑꯗꯨꯅ ꯍꯤꯔꯝ ꯑꯗꯣꯝꯗ ꯈꯟꯗꯨꯅ ꯌꯦꯡꯂꯨꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ ꯂꯩꯖꯕ ꯃꯔꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯊꯋꯥꯏ ꯑꯃꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯀꯥꯏꯒꯗꯕ ꯊꯕꯛ ꯃꯥꯅ ꯇꯧꯕ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯁꯨ ꯃꯊꯟꯇꯗꯨꯃꯛ ꯈꯜꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯃꯨꯡꯁꯤ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯍꯦꯟꯃꯟꯕꯅ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯁꯅ ꯎꯄꯥꯏ ꯂꯩꯇ ꯀꯞꯄꯗ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯈꯜ ꯂꯦꯁꯤꯡ ꯈꯟꯗꯨꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜꯅ ꯉꯝꯕ ꯃꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯣ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯗ꯭ꯔꯤ ꯃꯥꯒꯤꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯒꯅꯤ ꯁꯦꯜ ꯈꯔꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯅ ꯁꯅꯥ ꯉꯝꯕꯕꯨ ꯀꯥꯏꯅꯕ ꯄꯥꯝꯗ꯭ꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯀꯞꯄꯨꯏ ꯍꯥꯏꯕꯗꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ ꯉꯝꯕꯁꯨ ꯄꯨꯡ 3 ꯂꯣꯝ ꯇꯥꯔꯛꯄꯗꯨꯗ ꯍꯜꯂꯛꯂꯤ ꯁꯅꯥꯅ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯞꯂꯨꯏ ꯍꯥꯏꯕꯗꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯂꯤ ꯉꯝꯕ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯒꯤ ꯈꯖꯥꯏ ꯑꯅꯤꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯞꯄꯨꯔꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯣꯛ ꯊꯨꯡꯒꯦ ꯇꯧꯕꯗꯨꯗ ꯃꯤꯠ ꯅꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯏ ꯑꯣꯏꯔꯝꯒꯅꯤ ꯉꯁꯥꯏꯗꯤ ꯀꯩꯝ ꯇꯧꯍꯧꯗꯗꯥꯏꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯧꯔꯛꯄꯅꯦ ꯂꯣꯛ ꯊꯨꯡꯕ ꯃꯥꯟꯗꯦꯗ ꯅꯃꯤꯠꯀꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯅꯔꯣꯜ ꯁꯦꯡꯉꯣ ꯀꯩꯗꯧꯔꯦ ꯁꯦꯡꯅ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯁꯅꯥꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ ꯉꯝꯕꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗꯗꯤ ꯉꯝꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯤ ꯀꯜꯂꯕ ꯅꯨꯄꯥꯒꯤ ꯊꯕꯛꯇꯨꯗ ꯃꯀꯣꯛꯇꯨꯅ ꯉꯥꯊꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯃꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯤꯁꯦ ꯑꯩ ꯏꯊꯟꯗ ꯂꯩꯍꯧꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩ ꯏꯊꯟꯗ ꯊꯝꯃꯝꯃꯒ ꯅꯪꯅ ꯀꯨꯏꯅ ꯆꯠꯂꯤꯗꯨꯕꯣ ꯉꯥꯡꯅ ꯈꯣꯟꯖꯦꯜ ꯑꯣꯟꯅ ꯀꯞꯊꯣꯔꯛꯂꯤ ꯉꯝꯕ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯍꯪꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯑꯩ ꯂꯩꯁꯤꯗꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯃꯣꯏꯅ ꯑꯩꯒꯤ ꯁꯅꯥꯗ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯥ ꯀꯅꯥꯝꯇ ꯀꯩꯝ ꯍꯥꯏꯗꯦ ꯇꯝꯆꯥꯗ ꯑꯩ ꯏꯊꯟꯗ ꯂꯪꯊꯣꯛꯑꯝꯃꯒ ꯀꯨꯏꯅ ꯍꯜꯂꯛꯇꯕꯒꯤ ꯑꯩ ꯁꯥꯎꯅꯤꯡꯕꯅꯦ ꯁꯥꯎꯅꯤꯡꯉꯒ ꯀꯩꯒꯤ ꯀꯞꯄꯤꯕ ꯅꯪꯗꯤ ꯑꯩ ꯄꯨꯕꯤꯌꯨ ꯌꯥꯁꯨ ꯌꯥꯗꯅ ꯈꯔꯗꯒꯤ ꯍꯤꯛ ꯇꯨꯝ ꯀꯞꯊꯣꯔꯛꯂꯤ ꯉꯝꯕ ꯃꯊꯥꯗ ꯉꯥꯗꯨꯅ ꯊꯃꯣꯏ ꯋꯥꯀꯠ ꯅꯥꯊꯩꯗꯨꯅ ꯅꯀꯣꯏꯅꯕ ꯋꯥꯍꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠ ꯐꯣꯡꯂꯤꯕꯤ ꯃꯥꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯤꯠꯃꯥꯡꯗꯨꯗ ꯊꯝꯂꯤ ꯃꯈ꯭ꯋꯥꯡ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯁꯅꯥꯒꯤ ꯃꯥꯏꯗ ꯅꯛꯅ ꯌꯦꯡꯗꯨꯅ ꯅꯪ ꯀꯩꯗꯧꯔꯒꯦ ꯇꯝꯆꯥꯗ ꯁꯦꯡꯅ ꯍꯥꯏꯔꯣ ꯅꯪ ꯀꯩꯗꯧꯔꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯣ ꯅꯪꯗꯤ ꯅꯕꯨꯛ ꯐꯠꯇꯦ ꯑꯩꯕꯨ ꯏꯊꯟꯗ ꯂꯪꯊꯣꯛꯑꯝꯃꯒ ꯀꯨꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯟꯅꯤ ꯑꯩ ꯈꯪꯉꯤ ꯋꯥ ꯊꯩꯗꯣꯛꯀꯅꯨ ꯁꯅꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡꯗꯣ ꯇꯥꯔꯤꯕ ꯄꯤꯗꯨꯒ ꯃꯔꯝ ꯆꯥꯟꯅꯗꯦ ꯁꯦꯡꯅ ꯍꯥꯏꯔꯣ ꯑꯩ ꯇꯝꯆꯥ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯝꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯩ ꯅꯥꯛꯇꯒꯤ ꯇꯝꯆꯥ ꯆꯠꯈꯤꯔꯣ
ꯈꯨꯃꯥꯟꯆꯥꯗꯤ ꯑꯩ ꯈꯛꯇꯪꯒꯤ ꯑꯣꯏꯒꯦꯀꯣ ꯀꯅꯥꯝꯇꯒꯤ ꯑꯣꯏꯒꯅꯨꯀꯣ ꯋꯥꯗꯨ ꯍꯥꯏꯅ ꯑꯃꯨꯛ ꯉꯝꯕꯕꯨ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯊꯕꯛꯇ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ꯫